Please subscribe, share and comment and support us. Marisuba Pandu Ayuk pung mga makhairom taram lagani Meherali mapa macha makhoi ki phampham kada tumin phamnarambadagi mapana hanglakpadu Ibema ngarang hairakpadubu pung mga makhaida haiba natrane Mani apa mga makhai haibani Pung mga makhai di tare hauju phawba kari mata khangalaktabasibu phone ati yadraba jala Nakta leiriba phone ta paikhatli amuk thami ring phajna chatli He Allah unthokpani ta ko tawribase Apa adup sonthariba karigino tawsanu makhoina pamba apa nupa natra aisu nupi orabasu ipwagi dabakni siba ngamgani karigi adup pukjel piklibano Tamjasi maktada mapandagi kanano amana hairakpatai Sir amukta changjarakpa yagadra Yes please changbirau Aini sir kagi manungda changsilai salam tawi magi tungda mapung marai pharabi ama Inspector Saheb Adabs Haima ibema nangsu yaura ibore Amina yengtholai Haima sangbi changlau phamora Nahak lagle haina asai ayukta babana tami ibungo gi paw sibu chumbrane chumi ngarang ni thokribasi changchin tuna phamlei Amina gi nakta Meherali Inspector ga mapanda thokminaki awang thangbada leiriba leikon macha domda Aihak Amir gi paw tabada lefam khangdraduna babagi matung hekta ilaklabani ima su chatkani haibani adubu naibiramdre ibungo gi paw amata tadribra tadri aikhoi pungnamak ngawre ami gi matau yengba ngamdre apana kappa ubada sininglabani ai Amir do aigi upwado mamitagi mapi sintharai illiba phiduna mamaidu khumjilli sangban bisu kappi babana tambabu kanano ama thinba chatpada yaukibani hai kanano ne nupaduba Aligarhdagi halakpada lambida aigi khongbu oiminarakpani Chintrau pokpi yogani haibadagi aina itomta ngaiba ka chatminasi haiduna lakminabani Ahanni aibuluna tawbi machada ugum yamna wabiki Hana khangnabra haibabu nattedana adudi Maming Makhal-Mathel chaphamdi Maming nungyai kawi hai Chintrau pokpi da leibani Numidang thengman khraduna aikhoi gida cha thaktuna lekhanbani Angang adubu karigi thadoluriba aduga Aikhoina thadokpa nattene Mana amuktoiba chatkedobagi mata ama oina tawkhrabani Aina su soiba haibaduni Aikhoi chachani haijillure Numidang du magi manakta uru leishinduna leikhrabani Yum khanguge aigumi macha nupi ama lei hai Sakang naruni sini Gari da chatkadobani driver yaure khallubadagi aina ju yathoklure Kari matawnu khangdre ai Driver du soi haibadudi pharabra Madi hinchaba singdu masak khanglamba yaina Hangnarabani masu doctor da leiri Asuwaigi mi mande hai Apasi mahandagi chak chadri Cha khara thak loaf khara cha lili Amisu ana loire Aina wadaba saduna hotnari Phangdi phangani na merda Karigi phangloidage khangdeda ami mi oina pokpasibu Kadaida nungairibano Aihak bhab tade Appa ami animak leiri Senthum wate Nungayai pai hainaribani Adubu unthokpa mahekta thoklaribasini Aisu asigi asimangai Chumi sangbi miyoina pokpada nungairibasi karino Amir leitabasida tawribasi karino haifam khangde Animak wa ngangpham khangnarakte maru lukthanai kapminai Meherali Inspector Tomchauka changminarai Ibema nahak asida asum leihauro ipa chatkrage ahanbagi basta Phare baba Amina na hangi kalaidano baba Imfalda pau phangbra yenguge Meherali na marak thatli Inspector Saheb Blenkro angang chingna bab tararoi Phani sir ibema nang aina thingani kalisu wabirunu Inspector salam tawramlaga thokre Amina mapada tangak yenglai mapana hairai Yamna kubna thidaba yadabani ibema tappa yadrabani jib ama yaukri
ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄ ꯌꯥꯕ ꯃꯥꯏꯀꯩ 10 ꯊꯣꯛꯅ ꯊꯤꯕ ꯇꯥꯕꯅꯤ꯫ ꯕꯕꯥ ꯍꯣꯏꯁꯨ ꯄꯥꯎ ꯑꯃꯠꯇ ꯐꯪꯗꯦ ꯍꯥꯏꯕ꯭ꯔꯥ? ꯐꯪꯗ ꯃꯥꯜꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯇꯨꯃꯤꯟ ꯐꯝꯅꯩ꯫ ꯎꯟꯅ ꯋꯥꯏꯃꯨꯛ ꯆꯤꯛꯈ꯭ꯔꯦ꯫ ꯃꯦꯍꯔꯥꯂꯤ ꯀꯥꯎꯊꯣꯛꯂꯨꯔꯕ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯗꯧꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ꯫ ꯑꯃꯤꯅꯥ, ꯅꯃꯥꯗꯣ ꯍꯤꯞꯂꯤꯅꯤꯅ BP ꯂꯩꯕꯅꯤꯀꯣ, ꯈꯔ ꯌꯦꯡꯕꯤꯌꯨ, ꯃꯅꯥꯛꯇ ꯂꯩꯌꯨ, ꯄꯥꯎ ꯐꯪꯗꯦꯀ ꯍꯥꯏꯔꯨꯅꯨ, ꯀꯞꯄ ꯂꯥꯎꯔꯨꯅꯨ, ꯏꯄꯥ ꯕꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯕꯗꯪ ꯊꯣꯛꯂꯨꯒꯦ, ꯇꯣꯝꯕ ꯂꯥꯛꯂꯒ ꯉꯥꯏꯍꯜꯂꯝꯃꯨ꯫ ꯃꯦꯍꯔꯥꯂꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯏꯐꯤꯡ ꯐꯤꯡꯅ꯫ ꯕꯁ ꯊꯥꯔꯛꯄꯅ ꯍꯥꯜꯂꯦ꯫ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯈꯥꯝꯃꯤ ꯕꯁꯇꯨ꯫ ꯃꯃꯥꯡꯒꯤ ꯐꯝꯐꯝꯗ ꯐꯝꯂꯝꯕ ꯏꯟꯁꯄꯦꯛꯇꯔ ꯇꯣꯝꯆꯧꯅ ꯕꯁꯇꯨ ꯈꯥꯝꯍꯜꯂꯒ ꯀꯨꯝꯊꯔꯛꯏ꯫ ꯃꯦꯍꯔꯥꯂꯤꯒ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯂꯦꯞꯃꯤꯟꯅꯗꯨꯅ ꯆꯤꯄꯛꯅꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯆꯦ ꯑꯃ ꯄꯨꯊꯣꯛꯂꯛꯇꯨꯅ ꯁꯤꯟꯅꯩ ꯏꯟꯁꯄꯦꯛꯇꯔꯗ꯫ ꯆꯤꯡꯉꯩ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯏꯟꯁꯄꯦꯛꯇꯔ ꯒꯥꯔꯤꯗꯨꯗ꯫ ꯒꯥꯔꯤ ꯈꯥꯝꯈꯤꯕꯗ ꯃꯌꯥꯝꯗꯨ ꯍꯪꯅꯩ ꯑꯃꯒ ꯇꯧꯊꯣꯛꯇꯕ ꯊꯕꯛ ꯃꯇꯥꯅꯤ꯫ ꯊꯧꯕ ꯍꯧꯈ꯭ꯔꯕ ꯕꯁ ꯒꯥꯔꯤ ꯈꯥꯝꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯔꯤꯕꯗꯤ ꯒꯥꯔꯤꯒꯤ ꯑꯔꯣꯏꯕ ꯁꯤꯠ ꯄꯔꯦꯡ ꯌꯦꯠꯀꯤ ꯀꯥꯆꯤꯟꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯕꯁ ꯈꯥꯝꯈꯤꯕꯗꯨ ꯃꯦꯍꯔꯥꯂꯤꯅꯤ ꯍꯥꯏꯕ ꯎꯕꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯒꯥꯔꯤꯗꯗꯤ ꯀꯥꯈꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯕꯁ ꯒꯥꯔꯤ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯑꯋꯥꯡ ꯄꯥꯅ ꯊꯧꯒꯠꯂꯛꯂꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯇꯥꯕ ꯑꯗꯣꯝꯗ ꯃꯃꯥꯏ ꯑꯃꯨꯛ ꯑꯣꯜꯂꯛꯂꯒ ꯑꯁꯨꯝ ꯊꯧꯒꯠꯂꯛꯏ꯫ ꯁꯅꯥꯍꯜ ꯃꯅꯥꯛꯇ ꯐꯝꯕ ꯑꯍꯜ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯕ꯫ ꯏꯕꯥꯏ, ꯃꯦꯍꯔꯥꯂꯤꯒꯤ ꯃꯆꯥꯗꯨꯕꯨ ꯐꯪꯂꯦ ꯍꯥꯏꯕ꯭ꯔꯥ? ꯀꯗꯥꯏ? ꯃꯦꯍꯔꯥꯂꯤ ꯍꯥꯏꯕꯗꯤ ꯁꯤꯕꯤ ꯀ꯭ꯋꯥꯛꯇꯥꯗꯒꯤ ꯍꯣꯡꯂꯛꯄ ꯀꯔꯤ ꯃꯌꯥꯡ ꯅꯨꯄꯤ ꯂꯧꯕꯗ? ꯍꯣꯏꯅꯦ꯫ ꯀꯔꯤꯗꯒꯤ ꯐꯪꯗꯧꯕ? ꯀꯔꯤ ꯃꯈꯣꯏꯒꯤ ꯁꯤꯕꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯕꯗꯥꯏ? ꯗ꯭ꯔꯥꯏꯚꯔꯗꯨ ꯁꯤꯕꯤ ꯐꯥꯔꯦ, ꯐꯨꯕꯤꯕꯅ ꯂꯣꯏꯔꯦꯕꯗꯥꯏ? ꯀꯔꯤꯅꯦꯕꯒꯦ, ꯍꯨꯔꯥꯟꯕꯅ ꯐꯨꯕꯗꯨ ꯍꯛꯃꯟꯗꯦ ꯁꯤꯔꯥ? ꯗꯨꯅꯤꯌꯥꯁꯤ ꯂꯩꯍꯩꯗꯦ ꯍꯥꯏ, ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯖꯅꯤꯡꯗꯦ ꯍꯥꯏ꯫ ꯐꯨꯗꯕꯗ ꯀꯔꯤ ꯁꯤꯕꯤ ꯃꯔꯧ ꯇꯧꯏ ꯍꯥꯏ ꯃꯥ? ꯀꯟꯅ ꯊꯧꯕ ꯒꯥꯔꯤꯕꯨ ꯀꯅꯥꯅ ꯐꯥꯅꯕꯒꯦ? ꯈꯥꯝꯂꯤꯅꯤ ꯃꯥꯅ꯫ ꯈꯥꯝꯂꯗꯤ ꯁꯤꯕꯤ ꯐꯥꯏꯗꯅ꯫ ꯆꯩꯁꯤ ꯁꯤꯕꯤ ꯃꯆꯤꯟ ꯇꯨꯝꯕꯅꯤ, ꯃꯔꯥꯏ ꯐꯪꯖꯗꯦ, ꯃꯤꯕꯨ ꯃꯥꯡꯉꯦꯕ꯭ꯔꯥ, ꯁꯤꯕꯤ ꯁꯦꯟꯁꯨ ꯅꯠꯇꯅ꯫ ꯍꯣ ꯆꯨꯝꯃꯤꯅꯦ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯩꯇꯩ ꯄꯥꯈꯪ ꯁꯝꯁꯥꯡꯕ ꯑꯃ ꯄꯨꯖꯝꯂꯛꯏ ꯍꯥꯏꯕ꯭ꯔꯥ? ꯀꯔꯤ ꯁꯤꯕꯤ ꯑꯕꯗꯨꯜꯂꯥꯍꯤꯒꯤ ꯃꯆꯥꯗ ꯄꯤꯅꯤ ꯍꯥꯏꯕꯗꯨꯔꯥ? ꯇꯨꯗꯤ ꯇꯥꯗꯦ ꯏꯕꯥꯏ, ꯅꯨꯄꯥꯗꯨ ꯏꯜꯂꯛꯑꯦꯕ꯭ꯔꯥ ꯍꯥꯏꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯅꯨꯄꯤ ꯐꯪꯗꯕꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯨ ꯐꯥꯏꯌꯦꯕ꯭ꯔꯥ? ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯍꯜ ꯇꯥꯁꯤꯟꯅꯗꯕ ꯁꯥꯅ ꯃꯃꯥꯏ ꯂꯩꯊꯣꯛꯏ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯂꯩꯐꯝ ꯈꯪꯂꯛꯇꯦ꯫ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅꯔꯛꯇꯦ꯫ ꯌꯦꯡꯊꯣꯛꯈꯤꯕꯗ ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠ ꯑꯅꯤꯗ ꯆꯤꯡꯃꯥꯟ ꯑꯁꯣꯡꯕ, ꯅꯥꯔꯛ ꯁꯤꯡꯂꯛ, ꯎꯅꯨꯡ ꯋꯥꯅꯨꯡ ꯏꯁꯪ ꯁꯪꯅ ꯁꯪꯂꯤꯕ, ꯁꯤꯡꯉꯦꯜ ꯂꯩꯁꯥ ꯇꯝꯍꯟꯕ ꯍꯥꯅꯧ ꯄꯟꯊꯥꯒꯤ ꯃꯥꯂꯪꯅ ꯆꯦꯟꯅ ꯆꯣꯡꯅ ꯁꯥꯟꯅꯕ ꯄꯨꯝꯅꯃꯛꯇꯨ ꯎꯕꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯒꯨꯝ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯨꯔꯤ꯫ ꯆꯨꯝꯅ ꯌꯦꯡꯕꯇ ꯅꯠꯇꯅ ꯃꯃꯤꯠ ꯑꯅꯤꯃꯛ ꯄꯤꯔꯥꯡ ꯏꯍꯧꯏ꯫ ꯃꯥꯒꯤ ꯅꯥꯛꯇ ꯐꯝꯂꯤꯕꯁꯤꯡꯅ ꯀꯔꯤ ꯉꯥꯡꯅꯕ ꯈꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯒꯥꯔꯤ ꯈꯥꯝꯂꯛꯄꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯨꯝ ꯊꯣꯛꯏ ꯃꯉꯣꯟꯗ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯕꯁ ꯁ꯭ꯇꯦꯁꯟꯅꯤ꯫ ꯄꯨꯡ 1 ꯇꯥꯔꯝꯂꯦ꯫ ꯕꯁ ꯍꯦꯛ ꯈꯥꯝꯕꯗ ꯑꯌꯨꯛꯀꯤ ꯆꯔꯥ ꯆꯥꯔꯛꯇꯕꯁꯤꯡ ꯆꯥꯛ ꯆꯥꯔꯨꯒꯗꯧꯕꯒꯤ, ꯆꯥ ꯊꯛꯎꯒꯗꯧꯕꯒꯤ ꯄꯨꯝꯂꯥꯡ ꯂꯥꯡꯅꯩ, ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯅꯩ꯫ ꯃꯌꯥꯝ ꯂꯥꯡꯅꯔꯤꯕ ꯃꯔꯛꯇꯨꯗꯒꯤ ꯁꯅꯥꯍꯜ ꯃꯊꯟꯇ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯒꯥꯔꯤꯒꯤ ꯃꯃꯥꯡꯒꯤ ꯐꯝꯐꯝꯗ ꯐꯝꯈꯤꯕ ꯃꯦꯍꯔꯥꯂꯤꯒ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯅꯨꯄꯥꯗꯨ ꯊꯦꯡꯅꯗꯅꯕ ꯊꯩꯗꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯃꯦꯍꯔꯥꯂꯤꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯇꯣꯝꯆꯧꯅ ꯕꯁ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯕꯁ ꯊꯥꯐꯝ ꯃꯅꯥꯛꯃꯛꯇꯗ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯔꯞ ꯆꯪꯈꯤꯕꯗꯨ ꯃꯍꯥꯛ ꯊꯥꯞꯅ ꯎꯏ꯫ ꯎꯔꯒ ꯃꯁꯥꯗ ꯇꯨꯖꯨꯡꯕ ꯑꯃ ꯄꯣꯛꯏ꯫ ꯃꯍꯥꯛꯅ ꯇꯣꯡꯂꯛꯄ ꯕꯁꯇꯒꯤ ꯃꯃꯥꯡ ꯐꯅ ꯌꯥꯝꯅ ꯆꯠꯂꯒ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯊꯥꯔꯤꯕ ꯕꯁꯁꯤꯡ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯖꯥꯇ꯭ꯔꯤ ꯃꯌꯥꯝ ꯕꯁꯁꯤꯡ ꯑꯗꯨꯗ ꯋꯥ ꯍꯦꯛ ꯀꯥꯈꯠꯅꯕꯗꯨꯒ ꯇꯥꯟ ꯆꯥꯅꯔꯨꯏ꯫ ꯆꯪꯁꯤꯜꯂꯛꯏ ꯃꯥꯁꯨ ꯈꯣꯡꯀꯥꯞ ꯂꯥꯎꯅ꯫ ꯍꯪꯉꯤ ꯖꯥꯇ꯭ꯔꯤ ꯑꯃꯗ ꯀꯔꯤ ꯂꯝ ꯌꯧꯒꯗꯧꯕ ꯒꯥꯔꯤꯅꯣ ꯍꯥꯏꯅ꯫ ꯏꯊꯥꯏ ꯕꯦꯔꯦꯖ ꯌꯧꯒꯗꯧꯕ ꯒꯥꯔꯤꯅꯤ ꯇꯥꯛꯄꯤꯔꯛꯂꯕꯗ ꯈꯨꯗꯛꯇ ꯀꯥꯈꯠꯂꯤ ꯒꯥꯔꯤ ꯑꯗꯨꯃꯛꯇꯗ꯫ ꯃꯤꯅ ꯁ꯭ꯋꯥꯏ ꯄꯥꯊꯣꯛꯂꯝꯂꯦ꯫ ꯃꯥꯅ ꯍꯦꯛ ꯀꯥꯈꯤꯕꯒ ꯒꯥꯔꯤꯗꯨ ꯈꯨꯗꯛꯇ ꯊꯧꯗꯣꯛꯂꯛꯏ꯫ ꯕꯁꯀꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯕ ꯀꯟꯗꯛꯇꯔ ꯅꯍꯥ ꯃꯆꯥꯗꯨꯅ ꯍꯪꯂꯛꯏ, ꯇꯥꯗ, ꯅꯪ ꯑꯁꯥꯏ ꯒꯥꯔꯤꯁꯤꯗ ꯇꯣꯡꯂꯛꯄ ꯃꯥꯟꯗꯦ, ꯇꯤꯀꯦꯠ ꯀꯗꯥꯏ? ꯇꯣꯡꯂꯛꯇꯦ, ꯚꯔꯥ ꯀꯌꯥꯅꯣ? ꯀꯗꯥꯏ ꯌꯧꯒꯗꯧꯕ? ꯏꯊꯥꯏ ꯕꯦꯔꯦꯖ꯫ ꯂꯨꯄꯥ 10꯫
ꯄꯦꯂꯦꯁ ꯌꯧꯗ꯭ꯔꯤꯉꯩꯗ ꯀꯨꯝꯗꯧꯅꯤ ꯄꯩꯁꯥꯗꯨ ꯀꯗꯥꯏ ꯄꯩꯁꯥꯗꯨ ꯂꯧꯊꯣꯛꯂꯒ ꯄꯤ ꯃꯍꯥꯛꯀꯤ ꯈꯥꯛꯄ ꯐꯝꯐꯝꯗ ꯁꯅꯥꯍꯜꯕꯨ ꯐꯝꯍꯜꯂꯤ ꯊꯪꯅꯕꯗ ꯐꯝꯂꯝꯕ ꯖꯥꯇ꯭ꯔꯤ ꯑꯃꯅ ꯍꯪꯉꯤ ꯀꯟꯗꯛꯇꯔꯗ ꯄꯨꯂꯤꯁꯀꯤ ꯆꯦꯛ ꯑꯃꯨꯛ ꯇꯧꯔꯣꯏꯗ꯭ꯔꯥ ꯕꯥꯕꯨ ꯇꯧꯔꯣꯏ ꯄꯦꯂꯦꯁ ꯐꯥꯎꯕꯗꯤ ꯍꯣꯏꯅꯦ ꯇꯧꯗꯕꯅ ꯐꯔꯦ ꯀꯣꯛꯇ ꯁꯝ ꯍꯧꯔꯣꯏꯗꯧꯔꯦ ꯏꯔꯥꯡ ꯃꯇꯥꯁꯤꯅꯅꯤꯅꯦ ꯑꯣꯖꯥ ꯋꯥꯔꯧꯕꯤꯅꯨ ꯉꯔꯥꯡ ꯅꯍꯥꯟꯇ ꯑꯉꯥꯡ ꯑꯃ ꯖꯤꯞꯀ ꯀꯣꯟꯅꯅ ꯐꯥꯈ꯭ꯔꯦ ꯍꯥꯏ ꯆꯤꯡꯊ꯭ꯔꯥꯎꯄꯣꯛꯄꯤꯗ ꯃꯩꯇꯩꯅꯅꯤ ꯍꯥꯏ ꯃꯩꯇꯩ ꯈꯔ ꯋꯥꯕ ꯇꯥꯔꯤ ꯕꯁꯇꯕꯨ ꯖꯤꯞ ꯄꯨꯒꯗ꯭ꯔꯅꯦ ꯐꯥꯈꯤꯕ ꯑꯉꯥꯡ ꯄꯨꯔꯝꯒꯗ꯭ꯔꯅꯦ ꯖꯤꯞ ꯄꯨꯔꯣꯏ ꯑꯉꯥꯡꯁꯨ ꯄꯨꯔꯣꯏ ꯑꯉꯥꯡ ꯐꯥꯕꯗꯨꯗꯤ ꯇꯣꯡꯂꯝꯕꯁꯨ ꯌꯥꯏꯗꯅ ꯀꯔꯤ ꯍꯥꯏꯕꯒꯦ ꯏꯌꯥꯝꯕ ꯑꯣꯟꯁꯤꯜꯂꯛꯏ ꯁꯅꯥꯍꯜꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯁꯥꯏ ꯊꯥꯍꯧꯕ ꯒꯥꯔꯤꯁꯤꯡꯗꯨ ꯄꯥꯛ ꯊꯥꯔꯛꯂꯣꯏ ꯉꯁꯤꯒꯤ ꯃꯊꯤꯕꯣꯡ ꯃꯔꯤꯟ ꯐꯥꯈꯤꯒꯗꯧꯕꯅꯤ ꯃꯤꯒꯤꯁꯨ ꯗ꯭ꯌꯨꯇꯤꯅꯤꯅꯦ ꯑꯣꯖꯥ ꯗ꯭ꯌꯨꯇꯤ ꯁꯅꯥꯍꯜ ꯃꯔꯨ ꯂꯨꯛꯊꯩ ꯁꯝꯅꯥꯗ ꯂꯩꯊꯣꯔꯛꯄꯅꯤ ꯑꯅꯧꯕ ꯄꯥꯔꯥ ꯑꯃꯅꯤ ꯃꯍꯥꯛꯅ ꯀꯤꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯨ ꯆꯨꯝꯂꯝꯂꯦ ꯃꯤꯠꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯕ ꯁꯦꯝꯕꯥꯡ ꯈꯨꯠꯂꯩ ꯍꯩꯕꯒꯤ ꯑꯣꯏꯖꯕ ꯐꯪꯂꯦ ꯃꯊꯪꯗꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯂꯦꯞꯇꯅ ꯆꯦꯜꯂꯤ ꯒꯥꯔꯤꯗꯨ ꯈꯨꯟ ꯑꯃꯒꯤ ꯃꯊꯪꯗ ꯈꯨꯟ ꯑꯃ ꯂꯧꯕꯨꯛ ꯑꯃꯒꯤ ꯃꯊꯪꯗ ꯂꯧꯕꯨꯛ ꯑꯃ ꯃꯤꯔꯠ ꯌꯨꯝꯂꯛ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡ ꯃꯊꯪ ꯃꯊꯪ ꯐꯥꯎꯗꯨꯅ ꯇꯣꯔꯕꯨꯡ ꯉꯥꯅꯨꯡꯀꯣꯟ ꯀ꯭ꯋꯥꯛꯇꯥ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗ꯭ꯔꯤꯕ ꯈꯨꯜ ꯀꯌꯥ ꯂꯥꯟꯈꯠꯂꯛꯇꯨꯅ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯊꯧꯔꯕ ꯇꯨꯡꯗ ꯀꯟꯗꯛꯇꯔꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯁꯅꯥꯍꯜꯗ ꯑꯁꯥꯏ ꯍꯥꯏꯅꯈꯤꯕꯗꯨ ꯇꯥꯛꯄꯒꯨꯝ ꯁꯅꯥꯍꯜ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯂꯤ ꯀꯨꯝꯊꯐꯝ ꯊꯣꯡꯃꯛꯇꯗ ꯂꯦꯞꯄꯤ ꯒꯥꯔꯤꯗꯣ ꯑꯁꯨꯝ ꯇꯞꯊꯔꯛꯏ ꯂꯦꯞꯄꯣꯏ ꯂꯦꯞꯇꯕꯣꯏ ꯂꯤꯔꯤ ꯂꯤꯔꯤ ꯆꯦꯜꯂꯛꯏ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯈꯤꯕꯗ ꯐꯔꯂꯣꯡ ꯑꯃꯔꯣꯝ ꯂꯥꯞꯄꯗ ꯏꯊꯥꯏ ꯕꯦꯔꯦꯖꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯄꯔꯦꯡ ꯕꯁ ꯃꯌꯥꯝ ꯎꯔꯛꯏ ꯃꯌꯥꯝꯗꯨ ꯎꯔꯛꯄꯗ ꯁꯅꯥꯍꯜ ꯅꯤꯡꯗꯣꯜ ꯆꯣꯡꯉꯤ ꯆꯤꯝꯕꯥꯟ ꯀꯪꯉꯤ ꯑꯗꯨꯕꯨ ꯆꯠꯄꯗꯤ ꯂꯦꯞꯇꯦ ꯁꯔꯛꯀꯤ ꯅꯥꯀꯟꯗ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯊꯥꯛꯇ ꯆꯐꯨꯗ ꯕꯥꯜꯇꯤꯗ ꯑꯆꯪꯕ ꯑꯁꯤꯕ ꯉꯥ ꯃꯊꯥ ꯊꯥꯗꯨꯅ ꯌꯣꯜꯂꯝꯕꯗꯨ ꯎꯏ ꯃꯥꯕꯨ ꯎꯕꯗ ꯍꯣꯡꯅ ꯄꯤꯒꯦ ꯂꯩꯈꯣ ꯏꯇꯠ ꯇꯠꯇꯅ ꯂꯥꯎꯍꯧꯏ ꯊꯑꯣꯏꯅ ꯇꯥꯔꯨꯗꯦ ꯑꯁꯨꯝ ꯂꯥꯛꯏ ꯕꯦꯔꯦꯖ ꯇꯝꯅ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯂꯛꯂꯤꯕ ꯗꯨꯀꯥꯟꯁꯤꯡ ꯍꯣꯇꯦꯜꯁꯤꯡ ꯇꯤꯜꯂꯤꯕ ꯃꯤ ꯃꯅꯤꯡ ꯑꯣꯟꯅ ꯃꯃꯥꯡ ꯑꯣꯟꯅ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯊꯥꯔꯝꯂꯤꯕ ꯕꯁ ꯒꯥꯔꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯆꯥꯔꯝꯂꯤꯕ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯉꯝꯅ ꯎꯔꯛꯏ ꯆꯠꯅꯤꯡꯕ ꯑꯃꯗ ꯆꯠꯁꯅꯨ ꯅꯣꯡꯄꯣꯛ ꯑꯣꯟꯅ ꯊꯥꯔꯤꯕ ꯕꯁ ꯑꯃꯗ ꯍꯦꯛꯇ ꯀꯥꯈꯠꯀꯦ ꯈꯜꯂꯤ ꯊꯧꯋꯥ ꯁꯥꯗꯕ ꯁꯥꯔꯗꯨꯅ ꯂꯥꯛꯏ ꯁꯅꯥꯍꯜ ꯃꯃꯥꯡ ꯏꯊꯪ ꯊꯪꯅ ꯊꯥꯔꯤꯕ ꯒꯥꯔꯤ ꯇꯝꯅ ꯄꯨꯂꯤꯁ ꯁꯤꯐꯥꯏ ꯕꯤꯂꯥꯏ ꯑꯍꯨꯝ ꯀꯥꯕ ꯃꯍꯨꯠ ꯂꯩꯊꯣꯔꯛꯏ ꯕꯁ ꯑꯃꯒꯤ ꯅꯥꯀꯟꯗꯒꯤ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯇꯞꯂꯞ ꯍꯪꯂꯛꯏ ꯀꯗꯥꯏ ꯌꯧꯒꯗꯧꯕꯅꯣ ꯈꯪꯍꯧꯗꯅ ꯈꯨꯝꯗꯣꯛꯈꯤ ꯀꯛꯆꯤꯡ ꯇꯤꯀꯦꯠ ꯀꯛꯂꯕ꯭ꯔꯥ ꯀꯛꯇ꯭ꯔꯤꯌꯦ ꯍꯥꯏꯔꯒ ꯅꯣꯛꯂꯛꯏ ꯀꯗꯥꯏ ꯂꯨꯄꯥ 10 ꯑꯩ ꯀꯛꯄꯤꯔꯛꯀꯦ ꯁꯤꯗ ꯀꯥꯈꯠꯂꯨ ꯄꯩꯁꯥꯗꯨ ꯄꯤꯔꯝꯂꯒ ꯀꯥꯈꯠꯂꯤ ꯒꯥꯔꯤꯗꯨꯗ ꯁꯅꯥꯍꯜ ꯍꯪꯅ ꯁꯥꯕꯗꯧꯅ ꯄꯦꯁꯦꯟꯖꯔ ꯐꯅ ꯌꯥꯝꯅ ꯐꯝꯅꯔꯝꯂꯦ ꯃꯥꯁꯨ ꯐꯝꯂꯦ ꯑꯍꯥꯡꯕ ꯁꯤꯠ ꯑꯃꯗ ꯀꯟꯗꯛꯇꯔꯅ ꯂꯥꯎꯔꯛꯏ ꯆꯤꯡꯉꯩ ꯒꯥꯔꯤ ꯊꯥꯗꯧꯔꯦ ꯂꯥꯛꯑꯣ ꯂꯥꯎꯔꯝꯂꯒ ꯀꯥꯈꯠꯂꯛꯏ ꯃꯥꯁꯨ ꯃꯍꯧꯁꯥ ꯈꯪꯅꯔꯛꯄꯗꯧꯅ ꯍꯪꯕꯤꯔꯛꯏ ꯁꯅꯥꯍꯜꯗ ꯅꯍꯥꯛꯂ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯃꯤ ꯍꯥꯏꯕꯗꯣ ꯐꯝꯂꯝꯕꯗꯒꯤ ꯁꯅꯥꯍꯜ ꯐꯨꯛ ꯍꯧꯒꯠꯂꯤ ꯈꯨꯝꯃꯤ ꯃꯥꯅꯤ ꯕꯥꯕꯨ ꯐꯝꯃꯨ ꯅꯪꯒꯤ ꯀꯨꯝꯊꯐꯝ ꯌꯧꯔꯒ ꯍꯦꯛ ꯇꯥꯛꯂꯛꯎ ꯑꯩꯉꯣꯟꯗ ꯐꯅꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯐꯝꯊꯩ ꯈꯪꯍꯧꯗꯅ ꯍꯧꯔꯛꯈꯤꯕ ꯃꯤꯍꯨꯟꯗꯤ ꯑꯗꯨꯝ ꯃꯆꯣꯡꯂꯤ ꯀꯗꯣꯝꯗꯒꯤ ꯀꯥꯈꯠꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯗ꯭ꯔꯥꯏꯚꯔ ꯀ꯭ꯋꯥ ꯉꯥꯡꯁꯪ ꯉꯥꯡꯅ ꯆꯥꯔꯗꯨꯅ ꯒꯥꯔꯤꯗ ꯐꯝꯂꯝꯂꯦ ꯊꯤꯟꯗꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ ꯕꯦꯔꯦꯖꯀꯤ ꯊꯣꯡ ꯇꯝꯅ ꯒꯥꯔꯤ ꯊꯧꯒꯠꯂꯛꯂꯦ ꯁꯅꯥꯍꯜ ꯁ꯭ꯋꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯖꯕ ꯉꯝꯂꯦ ꯀꯛꯆꯤꯡ ꯌꯧꯔꯒꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯃꯇꯣꯝꯇ ꯈꯜꯂꯛꯏ ꯕꯦꯔꯦꯖꯀꯤ ꯊꯣꯡ ꯂꯥꯜꯂꯒ ꯆꯤꯡꯌꯥ ꯅꯥꯞꯅ ꯊꯧꯔꯛꯇꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯄꯥꯠꯌꯥꯒꯤ ꯂꯝꯕꯤꯗ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯑꯁꯨꯝ ꯊꯧꯒꯠꯂꯛꯂꯦ ꯁꯅꯥꯍꯜ ꯂꯝꯕꯤꯗꯨ ꯈꯛ ꯆꯠꯈꯤꯗ꯭ꯔꯤ ꯂꯣꯛꯇꯥꯛꯀꯤ ꯁꯛꯇꯝ ꯑꯔꯥꯞꯄꯗꯒꯤ ꯎꯕ ꯅꯠꯇꯅ ꯑꯁꯨꯝꯅ ꯈꯛ ꯍꯛꯊꯦꯡꯅꯈꯤꯗ꯭ꯔꯤ ꯉꯁꯤ ꯎꯔꯦ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝ ꯂꯣꯛꯇꯥꯛ ꯈꯣꯡꯅꯨꯡꯗ ꯂꯦꯞꯄꯧ ꯊꯨꯝꯕ ꯃꯈꯩ ꯍꯧꯔꯤꯕ ꯉꯥꯆꯛ ꯀꯃꯜ ꯏꯁꯤꯡ ꯀꯝꯕꯣꯡ ꯍꯝꯕ꯭ꯔꯨ
ꯁꯤꯡꯅꯥꯡ ꯂꯥꯡ ꯇꯧꯅ ꯆꯤꯡꯕ ꯏꯁꯤꯡꯗ ꯍꯧꯕ ꯄꯥꯝꯕꯤꯁꯤꯡꯅ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯗꯦ꯫ ꯑꯁꯨꯝꯅ ꯂꯣꯏꯔꯣꯏ ꯍꯧꯈꯤꯕꯅ ꯂꯣꯛꯇꯥꯛ ꯄꯥꯠꯁꯥ ꯃꯅꯨꯡ ꯃꯤꯠꯅ ꯎꯕ ꯂꯝ ꯐꯥꯎꯕ ꯑꯁꯨꯝ ꯁꯟꯗꯣꯛꯈ꯭ꯔꯤ ꯑꯀꯤꯕꯒꯤ ꯁꯛꯇꯝꯅꯤ꯫ ꯈꯥ ꯊꯪꯕ ꯔꯣꯝꯗ ꯌꯦꯡꯈꯤꯕꯗ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯆꯤꯡ ꯃꯆꯥ ꯑꯃꯅ ꯂꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯁꯟꯗꯣꯛꯈ꯭ꯔꯤ꯫ ꯃꯔꯛꯇ ꯆꯤꯡꯒꯤ ꯆꯤꯡꯊꯛꯇ ꯌꯨꯝꯗꯣꯡ ꯄꯣꯛꯄ ꯑꯃꯃꯝ ꯑꯅꯤꯅꯤ ꯇꯥꯔꯤ꯫ ꯀꯣꯕꯤ ꯍꯪꯒꯥꯝ ꯃꯅꯥ ꯃꯁꯤꯡ ꯐꯩꯗꯣꯝ ꯅꯥꯏꯅ ꯆꯤꯡꯒꯤ ꯃꯍꯧꯁꯥ ꯐꯖꯕ ꯁꯛꯇꯝꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯐꯖꯍꯜꯂꯤ꯫ ꯌꯦꯡꯂꯨꯔꯒ ꯒꯥꯔꯤ ꯇꯣꯡꯕꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯍꯜꯂꯤ꯫ ꯀꯌꯥ ꯌꯥꯝꯅ ꯂꯥꯛꯂꯕꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯛꯏ꯫ ꯒꯥꯔꯤꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯆꯦꯜꯂꯝꯕꯗꯒꯤ ꯈꯥ ꯄꯥꯡꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯈꯨꯜꯂꯛ ꯌꯨꯝꯂꯛ ꯆꯪꯂꯝꯂꯒ ꯑꯃꯨꯛ ꯂꯝꯕꯤ ꯄꯔꯤꯡꯗ ꯐꯅ ꯁꯥꯡꯅ ꯊꯧꯔꯛꯇꯨꯅ ꯀꯛꯆꯤꯡ ꯀꯩꯊꯦꯜ ꯐꯪꯂꯦ꯫ ꯒꯥꯔꯤ ꯍꯦꯛ ꯈꯥꯝꯕꯗ ꯀꯟꯗꯛꯇꯔꯅ ꯍꯥꯏꯔꯛꯏ, "ꯀꯛꯆꯤꯡ ꯌꯧꯔꯦ, ꯀꯨꯝꯕ ꯌꯥꯔꯅꯤ"꯫ "ꯒꯥꯔꯤꯁꯤ ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ?" ꯍꯪꯂꯛꯏ ꯁꯅꯥꯍꯜꯅ꯫ "ꯇꯦꯡꯅꯧꯄꯜ"꯫ "ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯥ?" "ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯃꯤꯗꯨ ꯅꯠꯇ꯭ꯔꯅꯦ ꯅꯪꯕꯣ?" "ꯃꯥꯅꯤ ꯕꯥꯕꯨ"꯫ "ꯌꯥꯎꯅ ꯀꯩꯗꯧꯒꯦ? ꯑꯗꯨꯒꯅꯦ ꯆꯨꯔꯨꯞ ꯎꯄꯨ ꯑꯃꯇꯪꯗꯤ ꯂꯩꯕ ꯇꯥꯏꯗꯣ꯫ ꯅꯦꯚꯤꯀꯠ ꯑꯩꯈꯣꯏ ꯁꯥꯔꯀꯗꯤ ꯍꯥꯏꯕ ꯌꯥꯗꯦꯀꯣ"꯫ "ꯍꯥꯏꯖꯔꯣꯏ, ꯂꯩꯖꯅꯤ"꯫ ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯅ ꯌꯥꯃꯥꯡꯒꯤ ꯃꯌꯥ ꯇꯥꯔꯕ ꯀꯟꯗꯛꯇꯔꯅ ꯃꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯍꯦꯛ ꯇꯣꯡꯅꯤꯡꯕ ꯃꯐꯝ ꯐꯥꯎꯕ, ꯈꯪꯂꯕ꯭ꯔꯥ"꯫ ꯍꯥꯏꯔꯝꯂꯒ ꯀꯨꯝꯊꯈ꯭ꯔꯦ ꯀꯟꯗꯛꯇꯔ꯫ ꯄꯦꯁꯦꯟꯖꯔꯁꯤꯡꯁꯨ ꯃꯊꯪ ꯀꯨꯝꯊꯅꯩ꯫ ꯁꯅꯥꯍꯜ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯩꯊꯦꯜ ꯄꯣꯂꯛꯇ ꯁꯤꯐꯥꯏ ꯈꯔ ꯆꯥꯎꯔꯝꯕꯗꯨ ꯎꯔꯛꯂꯦ꯫ ꯑꯅꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯍꯥꯡꯕ ꯇꯟꯖꯥꯗꯨ ꯌꯦꯡꯂꯒ ꯁꯅꯥꯍꯜ ꯀꯨꯝꯊꯔꯛꯏ ꯒꯥꯔꯤꯗꯒꯤ꯫ ꯑꯅꯛꯄ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯂꯝꯕꯤꯒꯤ ꯆꯌꯣꯜ ꯑꯣꯏꯕ ꯌꯥꯕ ꯗꯕꯜ ꯔꯨꯇꯤ ꯑꯅꯤꯗꯪ ꯂꯩꯔꯒ ꯇꯞꯅ ꯍꯜꯂꯛꯏ꯫ ꯒꯥꯔꯤꯗꯨ ꯄꯪꯀꯨꯏ ꯀꯨꯏꯅ ꯈꯥꯝꯂꯝꯗ꯭ꯔꯦ꯫ ꯑꯃꯨꯛ ꯃꯃꯥꯏ ꯅꯣꯡꯄꯣꯛ ꯑꯣꯟꯗꯨꯅ ꯊꯧꯒꯠꯂꯛꯂꯦ꯫ ꯒꯥꯔꯤꯅ ꯆꯦꯜꯂꯒꯇ ꯁꯅꯥꯍꯜ ꯑꯋꯥ ꯄꯣꯊꯥꯏ꯫ ꯑꯗꯨꯕꯨ ꯃꯊꯪꯗ ꯀꯔꯤ ꯍꯥꯏꯕꯗꯨꯃꯗꯤ ꯃꯤꯄꯥꯏꯗꯕ ꯉꯝꯗꯦ꯫ ꯃꯊꯪ ꯂꯥꯛꯇꯨꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯇꯥꯔꯒ ꯈꯥ ꯃꯩꯔꯝ ꯄꯥꯡꯂꯛꯂꯦ꯫ ꯊꯤꯟꯗꯨꯅ ꯄꯂꯦꯜ ꯐꯪꯂꯛꯂꯦ꯫ ꯒꯥꯔꯤꯗꯒꯤ ꯌꯦꯡꯊꯣꯛꯈꯤꯕꯗ ꯁꯤꯐꯥꯏꯅ ꯃꯆꯤ ꯈꯨꯗꯤꯡ ꯂꯦꯞꯂꯝꯕꯗꯨ ꯎꯔꯛꯏ꯫ ꯕꯁ ꯒꯥꯔꯤ ꯑꯅꯤ ꯑꯍꯨꯝꯁꯨ ꯃꯃꯥꯏ ꯃꯈꯥ ꯑꯣꯟꯅ ꯊꯥꯔꯝꯕꯗꯨ ꯎꯏ꯫ ꯑꯗꯨꯗ ꯅꯠꯇꯅ ꯄꯦꯁꯦꯟꯖꯔꯁꯤꯡ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯍꯟꯗꯨꯅ ꯁꯤꯐꯥꯏꯁꯤꯡꯅ ꯆꯦꯛ ꯇꯧꯔꯤꯕꯗꯨꯁꯨ ꯎꯔꯛꯏ꯫ ꯁꯅꯥꯍꯜ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯃꯁꯥ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯒꯥꯔꯤ ꯈꯥꯝꯂꯦ꯫ ꯍꯦꯛ ꯈꯥꯝꯕꯒ ꯁꯤꯐꯥꯏꯅ ꯀꯣꯏꯁꯤꯜꯂꯤ꯫ ꯄꯦꯁꯦꯟꯖꯔꯁꯤꯡꯕꯨ ꯄꯔꯦꯡ ꯂꯦꯞꯄꯨ ꯂꯥꯎꯔꯛꯏ꯫ ꯀꯟꯗꯛꯇꯔ ꯊꯩꯗꯣꯛꯇꯨꯅ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯂꯦꯞꯄꯤ꯫ ꯃꯉꯣꯟꯗ ꯍꯪꯉꯤ ꯁꯤꯐꯥꯏ ꯑꯃꯅ ꯄꯦꯁꯦꯟꯖꯔꯁꯤꯡꯒꯤ ꯋꯥ꯫ ꯀꯗꯥꯏꯗꯒꯤ ꯇꯣꯡꯂꯛꯄ ꯇꯥꯛꯍꯜꯂꯤ ꯃꯤꯁꯛ ꯑꯃꯃꯝꯇ ꯊꯤꯟꯗꯨꯅ꯫ ꯃꯊꯪ ꯀꯨꯝꯊꯅꯔꯛꯄꯗ ꯁꯅꯥꯍꯜ ꯈ꯭ꯋꯥꯏꯒꯤ ꯃꯃꯩꯗ ꯇꯥꯏ꯫ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯑꯁꯨꯝ ꯃꯁꯛ ꯌꯦꯡꯕꯒ, ꯃꯁꯥ ꯄꯥꯏꯗꯨꯅ, ꯁꯦꯠ ꯐꯥꯛꯇꯨꯅ, ꯊꯤ ꯍꯨꯝꯕꯒ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅ ꯃꯥꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯀꯟꯗꯛꯇꯔꯅ ꯍꯥꯏ ꯄꯨꯂꯤꯁ ꯑꯗꯨꯗ, "ꯃꯁꯤꯒꯤ ꯑꯍꯟꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯕꯦꯔꯦꯖꯀꯤ ꯍꯣꯜꯗꯔ ꯁꯥꯍꯦꯕꯅ ꯃꯥꯒꯤ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯞꯂꯛꯄꯅꯤ ꯁꯥꯔ"꯫ "ꯍꯥꯏꯕꯨꯗꯨ ꯑꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ? ꯆꯠꯂꯣ"꯫ ꯏꯀꯣꯝ ꯀꯣꯝꯅ ꯃꯁꯥ ꯐꯥꯎꯕ ꯁꯣꯛꯇꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ꯫ ꯀꯟꯗꯛꯇꯔꯗꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯏꯁ꯭ꯋꯔꯃꯛ ꯑꯣꯏꯔꯦ꯫ ꯁꯅꯥꯍꯜ ꯆꯤꯡꯉꯩ ꯅꯤꯡꯁꯤꯡꯂꯛꯏ ꯃꯉꯣꯟꯗ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯅꯦꯚꯤꯀꯠꯀꯤ ꯋꯥ꯫ "ꯀꯟꯗꯛꯇꯔ ꯕꯥꯕꯨ, ꯑꯩꯍꯥꯛ ꯆꯨꯔꯨꯞ ꯂꯩꯔꯨꯈꯤꯒꯦ"꯫ "ꯅꯦꯚꯤꯀꯠꯅꯤꯀꯣ ꯑꯍꯜ, ꯀꯥꯎꯅꯨ"꯫ "ꯀꯥꯎꯖꯗꯦ"꯫ ꯆꯨꯔꯨꯞꯀꯤ ꯗꯨꯀꯥꯟ ꯑꯃ ꯑꯅꯤ ꯆꯪꯏ, ꯌꯥꯎꯔꯝꯗꯦ꯫ ꯈꯥ ꯄꯥꯡꯅ ꯂꯥꯛꯏ꯫ ꯏꯀꯣꯟ ꯀꯣꯟꯕ ꯗꯨꯀꯥꯟꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛ ꯎꯍꯧꯗꯦ ꯊꯥꯎ ꯃꯩ ꯃꯔꯨꯝꯗ ꯄꯨꯂꯤꯁ ꯑꯅꯤꯈꯛ ꯂꯦꯞꯂꯝꯕꯗꯨ꯫ ꯆꯨꯔꯨꯞ ꯂꯩꯔꯒ ꯍꯦꯛ ꯍꯟꯗꯣꯛꯂꯛꯄꯗ ꯄꯨꯂꯤꯁ ꯑꯃꯅ ꯍꯪꯂꯛꯏ, "ꯍꯥꯏ ꯅꯨꯄꯥ, ꯅꯍꯥꯛ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ"꯫ "ꯀꯛꯆꯤꯡꯗꯒꯤ"꯫ "ꯅꯆꯤꯟ ꯊꯤꯅꯨꯀꯣ, ꯅꯪꯒꯤ ꯇꯣꯡꯂꯛꯐꯝ ꯈꯪꯗꯕꯣꯏ ꯅꯤꯡꯕ꯭ꯔꯥ? ꯁꯦꯡꯅ ꯍꯥꯏꯌꯨ"꯫ "ꯁꯥꯔ, ꯀꯛꯆꯤꯡꯗꯒꯤ ꯇꯣꯡꯂꯛꯄꯅꯤ"꯫ "ꯅꯌꯨꯝꯗꯤ ꯀꯛꯆꯤꯡꯗ"꯫ "ꯀꯅꯥꯒꯤ ꯆꯨꯔꯨꯞꯅꯣ ꯂꯩꯔꯤꯕꯗꯣ"꯫ "ꯀꯟꯗꯛꯇꯔ ꯕꯥꯕꯨꯒꯤꯅꯤ"꯫ "ꯀꯟꯗꯛꯇꯔ ꯕꯥꯕꯨ, ꯅꯃꯤꯡ ꯀꯔꯤ ꯀꯧꯏ"꯫ "ꯁꯅꯥꯍꯜ"꯫ "ꯁꯅꯥꯔꯅꯦ ꯅꯪꯕꯣ"꯫ "ꯅꯠꯆꯗꯦ ꯁꯥꯔ"꯫ "ꯁꯅꯥ ꯑꯣꯏꯅꯤꯡꯈ꯭ꯔꯕꯣꯏꯗ"꯫ "ꯅꯣꯡꯌꯥꯏ ꯀꯧꯕꯗꯥꯏꯅꯦ ꯅꯪꯕꯣ"꯫ "ꯀꯧꯗꯦ ꯁꯥꯔ"꯫ ꯄꯨꯂꯤꯁ ꯑꯃꯗꯨꯅ ꯂꯥꯎꯔꯛꯏ꯫ "ꯆꯠꯈ꯭ꯔꯣꯍꯩ, ꯁꯅꯥ ꯅꯠꯇꯅ ꯁꯅꯥ ꯁꯥꯕ"꯫ ꯁꯅꯥꯍꯜ ꯄꯔꯞ ꯂꯥꯛꯏ꯫ ꯂꯥꯎꯍꯧꯏ ꯑꯃꯗꯨꯅ ꯃꯔꯣꯜ ꯏꯐꯥꯏ ꯐꯥꯏꯅ꯫ "ꯆꯠꯈ꯭ꯔꯣꯍꯩ, ꯁꯅꯥ ꯅꯠꯇꯕ"꯫
Gari manak yaurakpada garidu thaugadawbagi sem saramle. Samnada litli. Conductorna chairei. Nana pandra horn adub toina khongbadu karamba ahanno masibo. Khumde gari da phan chongkhali aduga pi mana lerakpa churup conductor babuda. Phamba nangdana gari khangthau thaugalai. Conductor da tusili sanahal. Matamdu numidang wai pung 5 romdi taramlagani. Mahakna tamlakpa ahanba lamthungpam panglap laptre. Khudong thiba kaya ama nanthokhtuna lagle. Palesgi churup leifamda police amana palhauba magi maming hanna tari. Khangkhibado araiba nate mathanta khalai. Khalluraga kokchau bi kai. Tengno pandana karam tauramgaba khandaba ngamde. Satkhidaba kuikhre Tengnopan gi lambi. Mamangai mahakna khangkhibadi Tengnopan lambida numidang bus gari khak chatte. Laifam kalli tamnai bhuthoi gari phauba phage tanai hainarami adubu chanaramale haujikti. Matamdu chatkre. Asum ningsinglubada mahakna purakpa chejet khangning ningsinglai. Phiga thaba furitki furit khauda maduna yengi. Yauri haibadi khangle. Karamna lotsige amukhalai. Chejetu lauthokpa yauna ngamlakte. Chedu wana lauthokle. Setliba phaijomgi namaigi phijinda chene kisillaga namai oina yapsinkhre. Asum tauringai garidu phana changna thogatla male. Lokchau ture lantolaktuna Tengnopalgi ngamlaba chingchep kakhatlamle. Conductorna hairai. Ahal nangbu Tengnopal yaugani haikibadai numidang kadai lekani. Lekhom leitraga aikhoigi gari sigi thumpham lei. Gari da leke hairabasu yai. Yumduda leige hairabasu yai. Nangi thumpham leiragana adum chatkho. Sanahal ngahak khalli. Babu hoigi lekhom da lekpa tamale. Ho adum hayu. Aikhoi sarna luna sinarakpani. Aikhoi sarga masen mabai thoknai haibabu chumbra. Sanahal lakkak tawi. Thoknai. Nakhoigi nasendudi aphawbani. Suspense aduna leiragani. Adubu marinadi maini. Mi mariga mathantaga phunabadagi mamai mamit pumkai kairurabani. Mi kaka phabasidi magi maranaidagi khara heli. Aduna heg hingalaglibani. Natrabadi nahana tatkradawni. Mana chaataba thaktaba hainadaba amata yauramloi. Chumbrane ahan. Chumi. Adubu maga toina loina dabanina magi chakcha lamchat adub munna khangde nahanidana. Ho aduna butagli sini. Nasenika haiduna harunu haiba. Chumi. Leptana thauriba gari asum laktuna Tengnopal phangle. Gari khamle. Sokthanaraba passenger sing sarsang hongdoknai. Mahai kumthanarai. Conductor na sanahalda hairai. Ahan haktang hangchik langu cho. Sangnadi chatkinuko numidang amunbasida lambi mangjani laifam yamna kanbani. Kumtharaktuna laipakta makhong tabada mangairi police constable ama ni changsilai laurai sanahalda. Naku thangalu kari pairi phi manungduda nongmaira thangla double rutini kanagi resan no dude aigi chanabani. Sanahalgi masada furit khauda tap paiduna yengi maning mamang leithokhalli. Kadaidagi lakpano ithai berejdagi unabado taramale. Conductor na laurai gari manungdagi. Sir ahando aikhoigi mine. Hai yatekpa thibongjau asaina haiba yadra. Sanahal thadoklamlaga onsinki makhoi ani atai passenger singda. Awoibamak conductor tu sanahalgi damaktadi iswarmak kamanare. Langnariba maraktudagi leithoklaktuna sanahal gari thapamdagi oy nana laikhriba chingdon adumda kakhallagle. Atongba duda leplaga nongpokpangna laikhriba adumda yengthoklai. Sukna mamlaba chawraba chingi parengda. Kyam kuiraba khangaude. Conductor na mabu koikau korakpadu tarakpada gari lomda chelai. Ai sida lei babu. Mathong lai machade ahal na kaya kuire aina kauriba. Thapna chathokhinu hairamaktada. Lao chak chakhoma matang charurasi aduga gari da hekta leklasi.
ꯑꯅꯛꯄ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯔꯨꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯂꯒ ꯁꯅꯥꯍꯜꯕꯨ ꯒꯥꯔꯤꯒꯤ ꯇꯨꯡ ꯏꯊꯪ ꯊꯪꯕꯗ ꯊꯥꯔꯤꯕ ꯑꯁꯥꯡꯕ ꯁꯤꯠꯇ ꯇꯨꯝꯅꯅꯕ ꯀꯟꯗꯛꯇꯔꯅ ꯇꯥꯛꯄꯤꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯅ ꯃꯃꯥꯡꯒꯤ ꯄꯔꯦꯡꯗ ꯇꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯁꯦꯝ ꯁꯥꯅ ꯁꯥꯅ ꯀꯟꯗꯛꯇꯔꯅ ꯍꯥꯏꯔꯛꯏ, "ꯒꯥꯔꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯀꯨꯝꯊꯔꯨꯔꯕꯁꯨ ꯀꯥꯈꯠꯂꯛꯄꯗ ꯊꯣꯡꯗꯨ ꯅꯤꯡꯊꯤꯅ ꯊꯤꯡꯖꯤꯜꯂꯨꯀꯣ ꯑꯍꯟ, ꯅꯥꯇꯩ ꯆꯥꯗꯕ ꯃꯤ ꯀꯥꯈꯠꯆꯔꯛꯀꯅꯤ꯫ ꯅꯔꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯒ ꯈꯔ ꯈꯪꯅꯕ ꯁꯤꯐꯥꯏ ꯊꯦꯡꯅꯕꯒꯤ ꯐꯔꯤꯕꯅꯤ꯫ ꯆꯤꯡꯊ꯭ꯔꯥꯎꯄꯣꯛꯄꯤꯗ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯃꯆꯥ ꯑꯉꯥꯡ ꯑꯃ ꯐꯥꯈꯤ ꯍꯥꯏꯕꯒꯤ ꯊꯅꯥꯅ ꯃꯐꯝ ꯈꯨꯗꯤꯡ ꯋꯥꯏ ꯆꯥꯏꯔꯤꯕ ꯖꯥꯠꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯤꯉꯩꯗꯁꯨ ꯍꯧꯗꯣꯛꯂꯕ ꯌꯥꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯕꯗꯤ ꯑꯩꯕꯨ ꯍꯧꯗꯣꯛꯂꯛꯎ꯫ ꯇꯥꯟ ꯆꯥꯗꯗꯨꯅ ꯈꯪꯅꯗꯕ ꯁꯤꯐꯥꯏ ꯊꯣꯛꯎꯔꯒꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯈꯨꯕꯥꯛ ꯆꯥꯕꯁꯨ ꯌꯥꯏ꯫ ꯖꯕꯥꯟ ꯁꯣꯏꯗꯅꯕ ꯇꯧ꯫ ꯑꯃꯗ ꯑꯃ ꯈꯨꯝ, ꯑꯃꯗꯅ ꯑꯃ ꯈꯨꯝ, ꯇꯧꯖꯂꯥꯛꯆꯅꯨ꯫ ꯑꯩ ꯚꯥꯞ ꯇꯥꯔꯦ, ꯇꯧꯔꯣꯏ꯫ ꯀꯟꯗꯛꯇꯔ ꯃꯥꯒꯤ ꯇꯨꯝꯅ ꯍꯤꯞꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯄꯣꯊꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯅꯥꯍꯜꯒꯤ ꯅꯥꯛ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯥꯒꯤ ꯍꯤꯞꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕꯗꯨ ꯌꯥꯎꯕꯤꯔꯦ꯫ ꯍꯥꯏꯔꯛꯏ, "ꯑꯍꯟ, ꯅꯪꯒꯤ ꯌꯨꯝꯗꯤ ꯀꯗꯥꯏꯗꯅꯣ?" ꯁꯅꯥꯍꯜ ꯂꯀꯛ ꯇꯧꯅ ꯈꯨꯝꯂꯛꯏ, "ꯀꯨꯝꯕꯤꯗꯅꯤ꯫ ꯑꯩꯅ ꯃꯣꯏꯔꯥꯡꯗꯒꯤꯅꯤ꯫ ꯅꯛꯅꯔꯄꯣꯠꯅꯤꯗꯅ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯇꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯄꯥꯕꯅ ꯉꯟꯇꯥ ꯂꯩꯈꯤꯗꯕꯗꯒꯤ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯤꯡꯂꯛꯄꯅꯤ꯫ ꯅꯨꯡꯉꯥꯏꯇꯦꯗ, ꯑꯩꯍꯥꯛ ꯏꯊꯟꯇ ꯄꯣꯛꯄꯅꯤ, ꯄꯥꯕꯒꯤ ꯃꯁꯛ ꯈꯪꯍꯧꯗꯦ꯫ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄꯗꯨ ꯑꯩꯕꯨ ꯄꯣꯛꯄ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯄꯥꯕ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯑꯀꯣꯟꯕ ꯅꯥꯏꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯦ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯕꯗꯨꯅ ꯑꯩꯕꯨ ꯀꯌꯥ ꯊꯑꯣꯏꯕꯤꯗꯦ꯫ ꯏꯅꯥꯎꯁꯤꯡꯗꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤ, ꯑꯩꯕꯨꯗꯤ ꯇꯝꯍꯟꯗꯦ꯫ ꯑꯗꯨꯗ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯍꯋꯥ ꯒꯥꯔꯤꯒꯤ ꯊꯕꯛꯁꯤꯗ ꯌꯥꯎꯔꯛꯄꯅꯤ꯫ ꯈꯨꯔꯥꯒꯤꯗꯤ ꯏꯆꯥꯀ ꯂꯩꯇ꯭ꯔꯥ? ꯂꯩꯇꯦ꯫ ꯏꯆꯥ ꯄꯣꯛꯇꯕ? ꯏꯟꯗꯣꯟꯗꯤ ꯂꯩꯇ꯭ꯔꯥ? ꯂꯩꯇꯦ, ꯁꯤꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ? ꯊꯤꯔꯔꯣꯏ꯫ ꯊꯤꯈꯤꯕ ꯌꯥꯏꯅ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯜꯂꯝꯒꯅꯤ꯫ ꯑꯗꯨꯒꯅꯦ ꯈꯨꯔꯥ, ꯃꯆꯥ ꯆꯦꯟꯕꯤ ꯅꯨꯄꯤꯀꯗꯤ ꯂꯧꯔꯨꯅꯨ, ꯌꯨꯝꯕꯥꯟ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯨ ꯑꯩꯒꯤꯗꯃꯛ ꯑꯣꯟꯊꯣꯛꯅ ꯋꯥꯍꯧꯋꯤ꯫ ꯑꯩꯁꯨ ꯃꯆꯥꯅꯤ, ꯑꯀꯣꯟꯕ ꯄꯣꯛꯄꯁꯤꯡ ꯑꯗꯨꯁꯨ ꯃꯆꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯄꯥꯕꯗꯨꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯋꯥꯠꯂꯤ꯫ ꯌꯥꯝꯅ ꯈꯦꯡꯂꯝꯕ, ꯃꯊꯣꯡ ꯍꯨꯛꯇꯅ ꯎꯕ ꯀꯟꯗꯛꯇꯔ ꯃꯈꯣꯜ ꯐꯥꯏꯕꯒꯨꯝ ꯇꯧꯔꯛꯏ, ꯃꯃꯥꯏ ꯂꯨꯛꯊꯔꯛꯏ꯫ ꯁꯅꯥꯍꯜ ꯋꯥꯔꯤꯗꯨ ꯇꯥꯔꯝꯕꯗꯒꯤ ꯑꯉꯥꯡꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯁꯨ ꯃꯃꯥꯏ ꯃꯥꯏꯊꯣꯡ ꯂꯪꯁꯤꯜꯂꯤ꯫ ꯑꯅꯤꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯀꯟꯗꯛꯇꯔ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯒ ꯋꯥꯗꯁꯤꯟꯅ ꯁꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ, ꯋꯥꯁꯨ ꯋꯥꯗꯦꯗ꯫ ꯒꯥꯔꯤ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯏꯄꯥꯅꯤ, ꯏꯃꯥꯅꯤ, ꯌꯨꯝꯅꯤ꯫ ꯃꯥꯕꯨꯇꯅꯤ ꯑꯩꯅ ꯆꯦꯠꯅ ꯅꯤꯡꯂꯤꯕ꯫ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯋꯥꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯅꯤ, ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯕꯅꯤꯅ ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯕ ꯇꯥꯕꯅꯤ, ꯅꯠꯇ꯭ꯔꯅꯦ ꯈꯨꯔꯥ?" ꯁꯅꯥꯍꯜ ꯑꯉꯥꯡꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩ ꯃꯥꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ, "ꯆꯨꯝꯗ꯭ꯔꯅꯦ ꯈꯨꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯣ?" "ꯌꯥꯝꯅ ꯆꯨꯝꯃꯤ." ꯑꯉꯥꯡꯗꯨꯒ ꯃꯤꯆꯥꯟꯅꯕ ꯉꯝꯗꯦ ꯁꯅꯥꯍꯜ ꯈꯨꯝꯂꯝꯂꯒ ꯃꯔꯨ ꯂꯨꯛꯊꯩ꯫ ꯀꯟꯗꯛꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯌꯦꯡ ꯌꯥꯍꯧ ꯊꯦꯡꯕ ꯌꯥꯄꯣꯠ ꯅꯠꯇꯦ, ꯇꯨꯝꯃꯁꯤ." ꯀꯟꯗꯛꯇꯔ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯡꯒꯤ ꯁꯤꯠ ꯑꯗꯣꯝꯗ꯫ ꯁꯅꯥꯍꯜ ꯇꯨꯃꯤꯟ ꯐꯝꯍꯧꯏ ꯃꯥꯒꯤꯗ꯫ ꯃꯈꯣꯏ ꯑꯅꯤ ꯁꯥꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯇꯕꯨ ꯅꯤꯡꯁꯤꯡꯕꯒꯨꯝ ꯁꯅꯥꯍꯜ ꯐꯅ ꯀꯨꯏꯅ ꯐꯝꯂꯝꯂꯒ ꯁꯤꯠ ꯑꯁꯥꯡꯕꯗꯨꯗ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯌꯨꯛ ꯉꯦꯟꯗꯥꯃꯥꯡ ꯀꯟꯗꯛꯇꯔꯅ ꯁꯅꯥꯍꯜꯕꯨ ꯍꯧꯗꯣꯛꯂꯛꯏ, "ꯍꯣ ꯑꯍꯟ, ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯕꯔꯥ? ꯑꯩꯗꯤ ꯑꯁꯥꯏꯅ ꯍꯧꯒꯠꯂꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯏ? ꯍꯧꯗꯣꯛꯂꯛꯄ ꯌꯥꯗ꯭ꯔꯥ? ꯅꯊꯟꯇ ꯀꯔꯤ ꯇꯧꯗꯨꯅ ꯂꯩ? ꯅꯍꯥ ꯄꯥꯈꯪꯗꯤ ꯇꯨꯝꯕꯒꯤ ꯑꯣꯛꯄ ꯅꯥꯏꯗꯦ, ꯑꯗꯨꯅ ꯍꯧꯗꯣꯛꯇꯕꯅꯤ꯫ ꯉꯛꯂꯛꯏ ꯀꯟꯗꯛꯇꯔ꯫ "ꯑꯩꯈꯣꯏ ꯁꯥꯔꯒ ꯃꯁꯦꯟ ꯃꯕꯥꯏ ꯊꯣꯛꯅꯩ ꯍꯥꯏꯕ ꯄꯛꯆꯩ꯫ ꯈꯨꯔꯥ, ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯨ ꯑꯅꯛꯄꯔꯥ ꯑꯔꯥꯞꯄꯔꯥ? ꯄꯪꯂꯥꯞ ꯂꯥꯞꯇꯦ꯫ ꯍꯌꯦꯡ ꯍꯟꯒꯗꯧꯕ ꯂꯩꯔꯕꯗꯤ ꯒꯥꯔꯤꯁꯤꯗ ꯌꯥꯎꯕ ꯌꯥꯒꯅꯤ, ꯑꯩꯈꯣꯏꯅ ꯃꯣꯔꯦꯗꯒꯤ ꯍꯜꯂꯛꯄꯗ꯫ ꯇꯥꯟꯖꯥ ꯌꯦꯡꯁꯤ, ꯊꯕꯛꯅ ꯄꯟꯗ꯭ꯔꯕꯗꯤ ꯌꯥꯎꯕ ꯌꯥꯏ꯫ ꯑꯩꯈꯣꯏ ꯁꯥꯔꯅ ꯍꯪꯂꯝꯕꯁꯨ ꯌꯥꯏ ꯍꯟꯈꯤꯕꯗ꯫ ꯎꯅꯗ꯭ꯔꯦ ꯐꯔꯦ, ꯎꯅꯔꯦ ꯌꯧꯍꯧꯔꯦ ꯍꯥꯏꯅ ꯈꯨꯝꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯈꯨꯔꯥ, ꯑꯩꯒꯤ ꯃꯤꯡ ꯕꯥꯕꯨ, ꯀꯟꯗꯛꯇꯔ ꯕꯥꯕꯨ, ꯆꯨꯔꯥꯆꯥꯟꯄꯨꯔ, ꯃꯣꯔꯦ ꯕꯁ ꯁꯥꯔꯚꯤꯁ꯫ ꯀꯟꯗꯛꯇꯔ ꯕꯥꯕꯨ ꯍꯥꯏꯔꯒ ꯂꯣꯏꯔꯦ, ꯃꯥꯏꯀꯩ ꯑꯁꯣꯝꯒꯤꯗꯤ ꯑꯩꯇꯅꯤ꯫ ꯑꯩꯒꯤ ꯁꯛꯆꯨ
ꯇꯦꯛꯂꯤꯕ ꯌꯥ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯁꯥꯔꯗ ꯑꯩꯅ ꯆꯨꯔꯨꯞ ꯊꯛꯏ ꯀꯥꯏꯗꯤ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯍꯥꯏꯔꯣꯏ ꯌꯥꯔꯦ ꯈꯨꯔꯥ ꯆꯠꯂꯨꯈꯤꯒꯦ ꯑꯃꯨꯛ ꯎꯅꯕ ꯍꯥꯏꯕꯗꯨꯅꯤ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣ ꯆꯥ ꯀꯞ ꯑꯃꯃꯝꯇꯪ ꯊꯛꯃꯤꯟꯅꯈꯤꯁꯤ ꯑꯩꯅ ꯂꯩꯒꯗꯧꯕꯅꯤ ꯃꯥꯏ ꯃꯤꯠ ꯑꯃꯨꯛꯇꯪ ꯇꯥꯊꯣꯛꯂꯨꯈꯤꯒꯦ ꯑꯍꯟꯗꯤ ꯇꯥꯔꯤꯅꯤꯅꯦ ꯑꯁꯥꯏꯅ ꯂꯣꯏꯔꯕꯅꯤ ꯑꯃꯨꯛ ꯍꯤꯞꯄꯒꯤ ꯋꯥꯅꯤ ꯆꯥꯗꯤ ꯑꯩꯗꯤ ꯀꯌꯥꯕꯨ ꯍꯩꯅꯗꯦ ꯇꯧꯅꯨꯀꯣ ꯑꯍꯟ ꯅꯪ ꯍꯧꯖꯤꯛꯄꯨ ꯆꯥ ꯊꯛꯇꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯑꯩꯅ ꯄꯩꯁꯥ ꯄꯨꯊꯣꯛꯀꯗꯧꯕꯅꯤ ꯀꯨꯝꯊꯗꯨꯅ ꯆꯦꯟꯈꯤ ꯀꯟꯗꯛꯇꯔ ꯑꯋꯥꯡꯄꯥꯡꯅ ꯆꯦꯟꯈ꯭ꯔꯤꯉꯩ ꯁꯅꯥꯍꯜ ꯃꯐꯤ ꯃꯔꯣꯜ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤ ꯀꯟꯗꯛꯇꯔ ꯆꯤꯡꯅꯩ ꯍꯜꯂꯛꯂꯒ ꯁꯅꯥꯍꯜꯕꯨ ꯍꯧꯗꯨꯅ ꯑꯅꯛꯄ ꯍꯣꯇꯦꯜ ꯑꯃꯗ ꯆꯥ ꯇꯟꯅꯆꯤꯡꯕ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯦ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯗ ꯀꯟꯗꯛꯇꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯈꯨꯔꯥ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯊꯣꯛꯂꯛꯂꯦ ꯑꯩꯕꯨ ꯊꯤꯔꯛꯑꯅꯤ ꯑꯩ ꯒꯥꯔꯤꯗ ꯀꯥꯈ꯭ꯔꯒꯦ ꯅꯍꯥꯛꯁꯨ ꯆꯠꯂꯣ ꯍꯜꯂꯛꯄꯗ ꯇꯥꯟ ꯆꯥꯔꯕꯗꯤ ꯉꯥꯏꯔꯝꯃꯨ ꯑꯩꯅ ꯈꯣꯟ ꯍꯦꯛ ꯀꯟꯅ ꯉꯥꯡꯈꯤꯕꯗꯨ ꯁꯥꯎꯅꯨꯀꯣ ꯈꯨꯔꯥ ꯁꯅꯥꯍꯜꯒꯤ ꯄꯥꯎꯈꯨꯝ ꯑꯃꯃꯨꯛ ꯉꯥꯏꯔꯝꯗꯅ ꯃꯍꯥꯛ ꯆꯦꯟꯈ꯭ꯔꯦ ꯁꯅꯥꯍꯜ ꯑꯉꯥꯡꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯂꯒ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯀꯨꯝꯊꯈ꯭ꯔꯤꯕ ꯁꯤꯃꯦꯇ꯭ꯔꯤ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯂꯦ ꯆꯤꯡꯈꯥ ꯇꯝꯕ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯇꯨꯡꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯂꯒ ꯑꯉꯝꯕ ꯑꯗꯣꯝꯗ ꯆꯤꯡꯉꯩ ꯀꯨꯝꯊꯈ꯭ꯔꯦ ꯍꯦꯛ ꯀꯨꯝꯊꯈꯤꯕꯗꯒꯤꯗꯤ ꯆꯦꯟꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯕꯁ ꯊꯥꯐꯝꯗ ꯂꯥꯡꯍꯧꯕꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯥꯂꯪꯅ ꯂꯤꯔꯤ ꯍꯨꯝꯕꯅꯦ ꯃꯐꯝ ꯑꯗꯨ ꯏꯪꯕꯅ ꯄꯟꯗꯣꯝ ꯂꯣꯝꯂꯝꯂꯦ ꯃꯤꯁꯧ ꯀꯜꯂꯕ ꯃꯤꯔꯛꯇꯒꯤ ꯐꯅ ꯌꯥꯝꯅ ꯇꯥꯝꯂꯛꯂꯦ ꯆꯤꯡꯒꯤ ꯍꯥꯔꯤꯒꯤ ꯌꯥꯛꯂꯕ ꯈꯣꯟꯖꯦꯜ ꯃꯔꯛꯇ ꯁꯛꯈꯪꯗ꯭ꯔꯤꯕ ꯄꯤꯛꯂꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯈꯣꯡꯂꯛꯄ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯁꯅꯥꯍꯜꯒꯤ ꯈꯣꯡꯆꯠꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯃꯄꯨꯛꯅꯤꯡꯗ ꯍꯩꯅꯤꯡꯕ ꯄꯣꯛꯍꯜꯂꯤ ꯆꯦꯟꯅ ꯂꯥꯛꯄꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯂꯥꯡꯗꯨꯅꯁꯨ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯂꯥꯏꯔꯤꯛꯅꯔꯛꯏ ꯁ꯭ꯋꯔ ꯐꯨꯔꯛꯏ ꯃꯥꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯅꯨꯡꯁꯥ ꯊꯤꯕ ꯑꯃꯁꯨ ꯄꯣꯛꯂꯛꯏ ꯑꯗꯨꯃꯛꯄꯨ ꯕꯁ ꯇꯣꯡꯂꯛꯂꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ ꯅꯣꯡꯃꯗꯣꯟ ꯇꯝꯅ ꯌꯦꯡꯈꯠꯈꯤꯕꯗ ꯃꯅꯥ ꯄꯨꯡꯂꯕ ꯎꯖꯥꯎꯁꯤꯡꯒꯤ ꯃꯁꯥ ꯃꯔꯦꯡ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯗꯦ ꯑꯗꯨꯕꯨ ꯃꯔꯛꯇ ꯁꯪꯕꯥꯅꯕ ꯃꯥꯂꯪꯄꯥꯟ ꯎꯔꯛꯄꯁꯨ ꯃꯌꯥꯎꯏ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯂꯥꯛꯂꯦꯅꯤꯡꯏ ꯑꯗꯨꯕꯨ ꯈꯨꯟ ꯇꯥꯕ ꯃꯐꯝ ꯂꯥꯞꯂꯤꯕ ꯃꯥꯜꯂꯦ ꯍꯨꯏ ꯌꯦꯟ ꯈꯣꯡꯕ ꯐꯥꯎꯕ ꯇꯥꯗꯦ ꯆꯤꯡꯒꯤ ꯍꯥꯔꯤꯒꯤ ꯌꯥꯛꯂꯕ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯆꯥꯗ ꯊꯛꯇ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯆꯥꯏꯊꯔꯛꯂꯕꯗ ꯍꯨꯏ ꯈꯣꯡꯕꯒꯤ ꯇꯥꯝꯂꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯆꯠꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯈꯣꯟꯖꯦꯜꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯃꯨꯟꯅ ꯇꯥꯏ ꯑꯋꯥꯡ ꯄꯥꯡꯕꯔꯣꯝꯗꯒꯤ ꯑꯣꯏꯅ ꯇꯧꯏ ꯃꯥꯏꯀꯩ ꯑꯗꯣꯝ ꯇꯝꯅ ꯑꯃꯨꯛ ꯆꯦꯟꯅ ꯂꯥꯛꯏ ꯄꯪꯂꯥꯞꯇꯅ ꯃꯤꯒꯤ ꯃꯤꯅꯤꯜ ꯇꯥꯔꯛꯏ ꯈꯨꯜ ꯅꯛꯁꯤꯜꯂꯛꯂꯕ ꯃꯥꯜꯂꯦ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯑꯍꯥꯡꯕ ꯊꯦꯟ ꯑꯃ ꯐꯪꯂꯦ ꯐꯨꯋꯥꯎꯅꯔꯕ ꯅꯨꯡꯁꯥꯒꯤ ꯃꯉꯥꯟꯗ ꯋꯥꯔꯛ ꯍꯧꯖꯤꯜꯂꯛꯏ ꯄꯪꯂꯥꯞꯇꯅ ꯑꯉꯥꯡꯁꯤꯡ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯎꯔꯛꯂꯦ ꯂꯝꯍꯥꯡꯗꯨ ꯍꯦꯛ ꯐꯥꯎꯖꯤꯜꯂꯛꯄꯗ ꯄꯥꯈꯪ ꯑꯃ ꯃꯉꯣꯜꯂꯣꯝ ꯇꯝꯅ ꯆꯪꯂꯛꯏ ꯍꯦꯛ ꯎꯅꯕꯗ ꯍꯪꯏ ꯀꯔꯤ ꯈꯨꯟꯅꯣ ꯃꯥꯡꯒꯤꯁꯤꯕꯣ ꯄꯥꯈꯪꯗꯨ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯁꯅꯥꯍꯟꯗ ꯃꯨꯟꯅ ꯌꯦꯡꯏ ꯃꯥꯅ ꯁꯦꯠ ꯆꯥꯔꯤꯕ ꯐꯤꯖꯣꯜꯗꯨꯗ ꯑꯣꯟꯅ ꯌꯦꯡꯏ ꯁꯅꯥꯍꯜ ꯄꯥꯈꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤ ꯌꯦꯡꯕ ꯃꯈꯩ ꯌꯦꯡꯂꯝꯂꯒ ꯄꯥꯈꯪꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯇꯝ ꯃꯔꯤꯡ ꯈꯨꯟ ꯀꯅꯥ ꯊꯤꯕꯤꯔꯛꯄꯅꯣ ꯈꯨꯜ ꯃꯁꯛ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯑꯃꯨꯛ ꯆꯠꯈꯠꯂꯛꯏ ꯁꯅꯥꯍꯜ ꯈꯨꯟꯗꯨꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯈ꯭ꯔꯤꯕ ꯆꯤꯡ ꯂꯝꯕꯤ ꯑꯗꯣꯝꯗ ꯄꯥꯈꯪꯗꯨꯅ ꯃꯨꯟꯅ ꯌꯦꯡꯍꯧꯏ ꯂꯝꯕꯤꯗ ꯂꯩꯍꯧꯕ ꯈꯨꯜ ꯐꯅ ꯂꯥꯞꯅ ꯂꯩꯍꯧꯔꯦ ꯁꯅꯥꯍꯜ ꯆꯠꯄ ꯂꯦꯞꯇꯦ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏꯅ ꯀꯨꯞꯂꯕ ꯆꯤꯡꯒꯤ ꯆꯤꯡꯆꯦꯞ ꯑꯃ ꯇꯝꯅ ꯀꯥꯔꯛꯂꯦ ꯆꯤꯡꯆꯦꯞꯀꯤ ꯂꯝꯕꯤ ꯇꯨꯡꯏꯟꯅꯅ ꯂꯥꯛꯂꯒ ꯑꯃꯨꯛ ꯑꯉꯝꯕ ꯑꯃ ꯍꯦꯛ ꯀꯨꯝꯊꯔꯛꯄꯗ ꯄꯤꯛꯂꯕ ꯂꯣꯛꯆꯞ ꯑꯗꯨꯗ ꯏꯁꯤꯡ ꯆꯦꯟꯊꯕꯒꯤ ꯅꯥꯃꯤꯕ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯆꯤꯡꯒꯤ ꯅꯥꯄꯣꯝꯁꯤꯡꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯤ ꯃꯐꯝꯁꯤꯗ ꯂꯦꯞꯂꯒ ꯁꯅꯥꯍꯜ ꯃꯥꯏꯀꯩ ꯃꯔꯤ ꯀꯣꯏꯌꯦꯡ ꯌꯦꯡꯏ ꯌꯥꯟꯊꯦꯛ ꯄꯤꯈ꯭ꯔꯕ ꯁꯌꯤ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯄꯣꯊꯥꯕꯗ ꯅꯨꯡꯉꯥꯏꯔꯒꯗꯧꯕ ꯑꯆꯧꯕ ꯅꯨꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯗꯨꯗ ꯐꯝꯂꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯕꯒꯨꯝꯅ
ududa ngathai masada yaliba khawdagi double roti ama putholaglaga machet machet chari matamdu numit phana yamna laitharamba yare lokcheptudagi awang pana kakhatkriba chinglambi aduwaida wa ngangnabagi wari sanabagi saum ama takibagum tawi amuksu takide nungsit mairam thokpada takibara khangde tanahal kibamak natrabasu mipaiba ama pokpagum tawi charamba double roti du magi khawda chena yumsinduna tanhap hapchille famna saum takiba maikei adumda yengkhalai magi medeng sanba ngamde suglaba urum warum usa wasa mayamduna pungkhan khanjille mikup kharagi manungda uragle nupa ani khak lochep adomda kumtharak libadu mata thobadagi makoi ahumak michanare ani dusu mabu ubada chaplepi sangtruk yengi sanahal phamlambadagi ningkok hogatle kumtharak liba ani dugi kharana ha oiribaduna munna yenglaga hanglai yamba kadai yoba charawan pham turel yogadawani kaya yam watlibage makoi ani du amaga yengne nakoi khangde kana thiba charawan pham turel khangde haiba khangde thiriba mi ta u khangbra yengsi sana hal lakak tawi tap he komlakte khanjana bagum tawi ani du su taksilakte paukhumdu ngai bagum tumin adum le yamna khanjana na haire isana hal yamba ama thirakpani mingdu hayu lakak tawna haire I khumlai ipacha thaudaroi akoi ani du amaga yengne amana haire ekoi khangde atopa amaduna hai mathangi khun yamna lapkhre numita khrabadi lambi chatpada khudong charoi wa makha taramdana ani du para chatki kha pangba romda chatkriba lambi adomda sanahal yamna ningamdana yenghowi ani duda karigumba ama hainingbra khangde adubu khallingai ani du chingi na pom lanthokre masak ukidre sanahal lambadagi awang pangba romda laikriba lambi adomda parap hek kakhatlaglaga yetoina na laithokriba lambi adomda amuk lakle akoi ani duna hairambagum numit chaikibaga loina na urum waram punamak asum sandorakle pumamam silagle kong thangpham khanglakte tanja asimaktada sanahal makokta akanba chaipu ama phudarakpada khonjel thokna lauki mahak laimai thakta haithakre